Maruiba Pau. NPP na Meghalaya the government hek pai baga sup na githa amada Meghalaya dagi afaspa lauthoki haina Conrad Sangmana phongdokre. PWD gi meeting makhada sakiba nong sabathong Western Gate saban loire haiduna Manipur gi Chief Minister na Ziri Miyam da sinakhrabasu awat pakaya laiba thengnare hairi. Amadi Human Rights Commission and Laingak Tapiba recommendation sing soidana ingadabani haiba High Court kayagi judgment lay haina Manipur Human Rights Commission MHRC gi acting chairperson Khaidim Manina phongdokre. Miyamna government na piba COVID-19 case officing ningthinangak na chatuna chathokpa matamda mask upiba sanitizer sizinaba Kutsa sing na toy na hambiba amasung foot taruki distance ngak na chatpa haiba chatna kanglon sing asi tung induna COVID-19 naging ngak thok minasi loina na chay darani palgi mathakta leiba miyoy sing na COVID-19 vaccine soida na kapthok piyo. Kurumzari Pony TV gi numidangi pau miding tabiri bapum namakpo taram na okchari hauzik pau sandok na pizari. National People's Party NPP na North East Pumbadagi afaspa lauthokadabani haina demand tawkre. Our future in our hand haiba hiramda Youth Conclave among asi Yai School Kendra ki intending candidate Huidrom Bikram Singh ki patsoy da labor yumda National People's Youth Front NPYF na sinduna pangthokre. Ngasi ki thauram maduda sarukya kiba Meghalaya ki Chief Minister su oiriba NPP National President Conrad K Sangmana haiki Manipur gi mikhal asida NPP na single largest party oigani amadi youth singi policy sembiduna naha sing na thengnariba problem sing kokhannaba honagani. Nation building the Nahasing na Lauriba role asi Aikoina Kangba Matautai. North East ki Nahasing da Tongan ba burning issue kaya ama kokthakta nanduna lady. Handak Nagaland da Mara Lajadaba kaya sikiba lady haina makhangna makhata na phongdokhi. Ngasidagi sahi kungi mamangdagi Manipur da insurgency asi socio-economic problem oiduna lakpani military problem nate security na solution purakpa ngamloi common platform amada leminaduna North East Thokliba Togdok Khudingmaki solution Puraknaba Hotnaba Haibasi NPP gi wasakni haina Conrad na haiki. NPP na Meghalaya da government hek paibaga supnagi tha amada Meghalaya dagi afaspa lauthoki haina mahakna phongdokhi. Ngasi gi thauram aduda North East state singdagi afaspa lauthoku haina demand tawki. Ngasi gi thauram aduda Manipur gi Deputy Chief Minister Y Joy Kumar Khetrigao AC gi intending candidate Sheikh Nurul Hassan amadi Tongan ba NPP gi thaumi kayana sarukyakhi. I'm not going to be the Chief Minister of Manipur, so I cannot give you an assurance on that. But it will be the Chief Minister who will decide. As a party, of course, we will also look at what the different candidates who have won, the number of seats we win. And of course, if we leave the government, it will be a different issue. If we don't leave the government, it will be different issues. So all of these things will have to be seen only post the election. But obviously we are happy to see the support that he has. He is playing a very important role, not just from the youth point of view, but also from the minority community. He has been really contributing to the party. And Mamang Tha November gi tang kunhumdoida Manipur gi Chief Minister N Biren Singh na Ziribam district go to village ki thauram yawal laklamba matamda Ziri Miyam da Nong Saba Thong Western Gate hairaga su khangnaba Sana Thong Miyam da Saba loire haiduna Miyam da sinaramba adu Ziri gi Miyam amadi Manipur gi Chief Minister da Chaungna Sana Thong asibu sariba singna minamle hairi. PWD gi meeting makhada sakiba Nong Saba Thong Western Gate Saba loire haiduna Manipur gi Chief Minister na Ziri Miyam da sinakibani asengbadi Saba pungloi loire haijarabasu awat pakaya laiba thengnare Masi Miyam amadi Chief Minister bu ikaiba pibani hairi. Thong asigi laifam thokpa mathaki part sing watli aduga hapliba tin sing su haptabana Miyam gi miteng fam tariba sana thong asi maring marangba ama oina uri. Masigi matang da Keratan Singh kauba Ziribam Babu Parada laiba miyoi amana hai handakta nauna sangakiba Nong Saba Thong Western Gate asi Manipur gi Puwari da laihaugadaba amani Nong Saba Thong asi loisandana lairiba asi Ziribam gi praja ama oina nungaizade
Sangakiba numit asi Manipur gi Chief Minister amadi MP Leisemba Sanajawbasu saruk yaki maramaduna fazana mapung fana loisin birabadi hanadagi mangzaduna lakliba manglan adu mangfaunagani haina fongdokthi Project paina nauna sangakiba Western Gate hare chanariba sama gate yammo tare structure di bada pujare adu Western gate matikra lady finishing check marwena finishing check pujadre adu machine tang office fan sindiraga adi hajari ba tidagi na pujaba dili gate Western Gate dili gate amu khana dori ba ko security warida machine tang sindiu haina padana sindiu haina idenga hajari amuege minister Endire amasongege Legislation masana jawba Policy masana jawba lakitna sangga beriba gen asi en mari phaba pujaba gen mo agency haitna ai finishing Human Rights Commission and Laingak Tapiba recommendation sing soidana ingadabani haiba High Court kayagi judgment lay haina Manipur Human Rights Commission MSRC gi acting chairperson Khaidem Manina Fongdokre Wafam asing asi MSRC na sinduna Imphal Hotel da pangthokiba International Human Rights Day gi thoramda fongdokibani thoram aduda Manipur Laingak ki Law Commissioner Nungshitombi Athokpam Commission gi hanagi member RK Rajendra amasung Human Rights ki matangda thabak tawriba miyoi kana saruk yakhi Makatana Khaidem Manina haiki freedom of speech and expression asi pumdamakna lai khangnarabasu miyoi kaya fabapun bathabak chathari Chief Minister resign tawgadabani hairubagi police na fabagi case state asida thengnari Human Rights Commission public servants singki mathakta da nattana lanai miyoi dasu action lawba yai Hana mamangda lairamba human rights ki law aduga hauziki asiga khenaba yamna leire hainasu manina fongdokhi Hauziki government amasung authority aduga private body masak khangaba aduga register tawraba body singna aranba tawraba mi bigi hak mangalaba mi yamigi right mangalaba adur body commission na inquiry tawraga Madugi recommendation section 18 ki makada tawraga masi sarkar da natraga authority aduda madugi kano sipiro recommendation se tha amagi manungda comply tawre action taken tawre natraga action taken tawna ba process tawri adu matam khara sangdok piu haibani ching bahaire commission ge ayabatu tawraga masi tawgadamne Miyoi bagi hak kanjaba numit Human Rights Day na lakpaga iroinana Human Rights and Global Pandemic Issues and Response haibe hiramda numit nini chupna chathagadaba Hybrid International Conference amangasi Imphal gi Palace Compounder leiba Castle Hotel da hongdokre thoramasi UGC Stride C1 gi matenga loinana Department of Human Rights Eskula Women's College North Kamrup College Assam Naurem Birahari College, Ecological, Useful, Productive and Social Development Organization amasung Social Welfare and Development Center na punna kutsam naduna pangthokpani. Conference aduda Manipur University ki Vice Chancellor Professor N. Lokendra na athoiba mithunglen poina saruk yakhi. International Conference asida ekoi mapan gi foreign dagi lakadaba delegate kai di hojiki oiriba pibam situation se asida online da loina yauraga leire aduga India ki manung kharatagi state atotopa state tagi laga participate tawiri punna delegates resource persons yauraga 97 adai participate tawi akoi technical session nipan punna ngasi se technical session parallel session loina online dasu offline dasu technical session taruk pangthok jaraga hayeng asi technical session ani ma pangthok jaraga loisanggadabani tongan ba human rights ki issue sing asi koina covid na pandemic manung se sta karamana human rights issue sing se thengnari bage human rights violate tawbagi kano se koina covid na namhatlaga laigi sida madugi issue sing ado discuss tawnana ba panel discussion mayam ma adu plenary session mayam ma discuss tawjagada International Human Rights Day on Repeal Afaspa 1958 haiba thoramama ngasi MBC ki conference hall da North East Dialogue Forum na sinduna pangthokre thoram aduga mari lainana Anthony De Burma member North East Dialogue Forum NEDF na haiki India ge miyam da British na amawal lo kaya thamjinduna otpan naiba chathagiba adugum nanga sidi India na North East dasu amawal lo kaya thamjilakli Aikoi gi saktam amasung culture da mangtharapa yaba lo kaya na North East ki masak manghalakli
Indiana North East ki talent resource kaya asi khangba maramna karamna mache thokna thugai duna tension leihanna ba honarapada lamdam masida Armed Forces Special Powers Act AFSPA 1958 thamjinduna micham kaya bu otpa neiba chatharibani haina su mahakna phungdokhi Dr. PBM Baswaimot Consultant NEDF su ngasi ki thoram aduda saruk yakhi. What did they do? Finally, they found a regular law that can only disturb and destroy the culture of Northeast. This is how they have imposed this Armed Forces Special Power Act and start killing the innocent people in the regions and start dividing politically, ethnically and religiously. So this is how today we witness, and I think it is high time for every one of us to stand together firmly in spite of different language, in spite of different culture, in spite of different religions and in spite of different traditions. Society for Health and Education Pangai Infalis na senduna Human Rights Day 2021 gi thoram pangthokre. Thoram aduda Konsam Achoba Singh, Advocate Khangembam Rajendra Singh, President Senior Citizens Society, Kundrakpam AC amasung Dr. Ketrimim Kala Singh, BJP Manipur Pradesh ki Medical Cell Convener na Presidium Member Singh oina saruk yakhi. Dr. Kala na chahi khudingi December ki tang tarada Human Rights Day asi palan tawduna lakli hairaduna AFSPA asi lakadarba charon suron ki khallaga lamdam asidagi amadi North East tagi lokthokadabani haina phongdokhi. Paugi marak thatna atenba break amtang lawminasi. Leiho Khunai Kanwa Luptin Lakalgi Mapo Kumon Foundation Dega Mari Lainana Pangthok Jaba Hayengi Dama Gelhomi Ekhoi Pulasi Haiba Wakal Parinda Lakalga Khusam Naduna Chadminariba Farmers Club Ikal Isak Lipul Amadi Puyana Puthok Saba Leivak Ningba Amadi Matamisai Taramathoi Khak Phongjabagi Thauramama Lakliba Poinugi Taret Nipanba Irai Numit In Kumzali Singaniga Kungamathoi December ki tarik tarada Awang Biosida Leiba Asa Cinema Holda Pangthok Saragani Isai Singasibu Sakpigadaba Saisak Singdi Lakshmi Thongram Pinky Saikom Amrika Sorokhaibam Arvin Nachingwani Masida Sunatana to Pasaisak Pakayamasu Miam the Kudol Tamjagani Tauromasida Aimol Kodam Pai Kulgi Kunja Singna Aimol Jagoi Kimaski Jagoi Kanglofna Togo Jagoi Kudol Tambigani Hairiba Tauromasida Ireisa Singna Sarugyabiu Tauram Mapung Pan Biu Yelhomi Gilipul Chelen Biu Haina Lakalna Nolukna Paujinjeri Break itungda makadaba pau. Manipur da hokiba pung kunmari asida miyoi kunmari nongna COVID-19 positive oikre miyoi ani makatana laikidre. Hairiba casing asi sample punna lising ama chamri kunmapal test obada fangkibani. COVID-19 command control room na high positivity rate asi chada ama 10.3 oiki. Hairiba pungfam asida miyoi manga COVID tagi fagalaktuna discharge tawkre. COVID-19 command control room dagi thadorpa cherol amana hairi. Housing state asigi COVID-19 case masing asi Lakama lising kun manga chamri humfutara Nepal yaure toina na sikiba masing na lising ama chamapal marfutare ni Kendra gi thabak kaya leptana tawraga lakli haina thangmaiban Kendra gi MLA Khumukcham Joy Kisana phongdokre Wafa masing asi Nagamapal Kangjabi leraki multipurpose community hall ama sangabagi tawramda phongdokkibani mahakna makha tana haiki thangmaiban Kendra da leiriba club sing afabada lamjel tanaba ngakta oiri Club Singna Mapangal Kanna Laibasina Akoiba Mafam Adugi Chaukat Thaurangda Kana Hanbata Natana Afaba Miyoi Kayasu Sengat Pangamgani Mikal Mai Paktringaidagi Hauna Mafam Kayada Club Amadi Miyam Tinba Yaba Hol Sing Saduna Kutsinakri Mikal Hek Mai Paglakpadagi Thangmaiban Kendragi Fibam Songna Leram Laba Lambi Kaya Semjin Sajin Bagi Tabaksu Paikatuna Lakli Miyam Gidamakta Makatana Su Chaukat Thaurangi Tabakta Hanba Laitana Hotnakigani Miyam nasu yaifa thousal PBU loinana COVID ki ahum suba wave laktiba asidasu mamangda club singna laukiba thaudang adumak lauminasi haina Joy Kisana appeal tawki akoi NLC club ki sinam lagai sigi akoi fast food se koi almost loidore club ki member singa tana raga inauguration ki lepani adagi akoi
मॉडल क्लब की से कोई यम कन्न तौरी सिसु क्लब की अमा तरो टारगेट अमा तरो गई संगान अबदुम थुना तौसके अदुगा मसिगी ममांगदा कोई मैरा संग मरी मंगाम सागरे सिना हंदकी कनो सिदनि तौरिसि ममांगदा सुआइना इलेक्शन लेप्त्रिङाइता लेप्कनि खन्ड्रिङाइता असा कोई क्लब की मेंबर सानौ नसु पत्नीने बसे कोई ममांगदा कोई तिनर पसि कुइरे आई पॉलिटिक्स ते खोंडारमनि से थोइन खल्लु दबनि वखनसु खल्लुदे अनाबा अमा यावरकपदा मपान लमदा लायेंगबदा चथोक चसिन तौबदा थेंगनरिबा खुदोंग चादबा मतेंग पांगनबा इम्फाल ईस्ट की चिंगमैरोंगदा एपोलो हॉस्पिटल इन्फॉर्मेशन सेंटर अमा हांगदोक्रे ngasi center adu hangdokpagi thoramda sagolban AC की MLA RK Imo Avijit Singh Apollo Hospital Unit Head Guwahati amadi Dr Achom Devan Singh na saruk yaki thoram aduda MLA RK Imo na haiki Manipurda anaba ama yaurakpada mapanda puduna layingbasi toina thoki maram aduna hospital asigi branch ama Manipurda hangdok haningbagi apambasu fawi adubu hauziki oina mapan lamda haibadi Delhi Chennai Guwahati gumba mafam singda anaba sing pukhatpa matamda darkar laiba mateng haibadi airport gi hospital fawa ambulance ta anaba sing pukhatkani atai darkar laiba khuding mateng pangnanaba hangdokliba ngasigi information center asida lakpiduna information khuding mak khangbiba yagani haiki December ki tang marita Manipur governor gi thausil makhada PhD gi AE A Paris की ट्रांसफर ऑर्डर ठोकिबा अदु यानिंगदे हाइनंगसी नोने मियामना वाकत मिफम अमा चथखरे रोंगमई नागा काउंसिल मणिपुर लोंगमाई लियोंगरेन RNCM न सिंधुना पांगथोकिबा वाकत मिफम अदुदा सरुक याकिबा सिंगना AE प्रकाश की ट्रांसफर ऑर्डर अदु हंदो उहाइना दाबी तौखरे Manipur State Rural Livelihood Mission MSRLM की ब्लॉक मिशन मैनेजमेंट यूनिट जिरीबाम ब्लॉक न प्रमोट तौबा दिबोंग GP की अपुनबा सेल्फ हेल्प ग्रुप कुंट्रा मातोई नंगसी दिबोंग GP की चंपाक नगर की महादेव कम्युनिटी हॉल द पांगथोकिबा स्पेशल ग्राम सभा फॉर फाइनलाइजेशन एंड अप्रूवल ऑफ ग्राम पंचायत डेवलपमेंट प्लान GPDP 2022-23 की थौरम पांगथोखरे थौरम मसिगी खुदोंग चाबा लौदुना प्रधान वार्ड मेंबर पंचायत सेक्रेटरी सिंह की मखादा पीरिबा सिंह विलेज पॉवर्टी रिडक्शन प्लान VPRP की सरुक अमा ओइना लौखतपियो हाइना चेरोल अमा दिबोंग GP की प्रधान RK नोबिन सनादा पिसिनखरे चिल्ड्रन पार्क अमा सेमगत सागतपियो विलेज लेवल फेडरेशन की ऑफिस मंगा साबियो कम्युनिटी हॉल खुदिंगी पब्लिक टॉयलेट अममम थंबियो हैंडलूम एंड हैंडीक्राफ्ट की सेंटर अनि थंबियो मार्केट शेड अमा साबियो E-Shram Labor Card Enrollment Camp GP asigi mafam ahumda sinabiyu haibana chingba dabi kaya serol aduda yauri District E Section Officer Imphal East na sinduna porompat political parties amadi media singi oiba EVM VVPATS amadi election ga mari leinaba hiramda takpi tambi bagi thoram amangasi porompat DC complex ki academic block da pangthokre thoram aduga mari leinana Imphal East की डिस्ट्रिक्ट MEMC की नोडल असिस्टेंट एन रोशन हाई लाकदरबा जनरल असेंबली इलेक्शन दा पॉलिटिकल पार्टी सिंह पाउचे सिंह अमदी टीवी चैनल सिंह दा करंबा पाउ हापकनी लोइनना इलेक्शन की कोड ऑफ कंडक्ट लाउथोखरबा तुंगदा मीडिया दा पेड न्यूज हापलकपदा करी करंबा थबक लोखतकनी हाइबगी मतांगदा थौरम असि पांगथोकपनी हाइरी जिरीबाम की पाउमी टीम अमना जिरीबाम डिस्ट्रिक्ट की बोरोबेक्रा सब डिवीजन द लैरिबा बोरोबेक्रा हायर सेकेंडरी स्कूल यंगसिनखरे लैंगांगना स्कूल हांगबा यारे हाइदुना स्कूल असिदगी ट्रांसफर तौखिबा ओजा सिंगी स्टे ऑर्डर थोकलबसु स्कूल दा अमुक हन्ना जॉइन तौरदबा ओजा कया लेहौरी हाइरी ओजा वाटपगी प्रॉब्लम लैरिङैदा करमना स्कूल फगत हंसी मिशन माइ पाखन गदौरिबनो हाइबसी अचौबो वाहंग अमा ओइरी मतम कुइना कोविड-19 पैंडेमिक न मरम ओइरगा स्कूल सिंग थोंग लोलुरबा मतुंग हौकिबा नवंबर 15 दगी बोरोबेक्रा हायर सेकेंडरी स्कूल सु क्लास हौकी अदुबु नवंबर 15 दगी स्कूल काबा हौरबसु स्कूल कारक्तबा ओजा सिंग थेंगनरी मरम मसिना मरी लेनबा सिंगना यंगशिन बिदुना अथुबा मतमदा वाटलिबा ओजा सिंग अमदी स्कूल कारक्तबा ओजा सिंग काहनबियु अमसुंग अवाटपा ओजा सिंग पिबियु हाइना मरी लेनबा सिंगी पुकनिंग सिंगसिलकली Manipur Student Federation MSF
Ziribam District Committee ki President A. Ratan Singh na hai lairik ningthina tamsi haibagi pandamda school asida yengsin khongchat pangthokpani. Masida school asigi oza watpa oza leiragasu school karaktaba thengnaki. School karaktaba oza sing lakpinaba haizari karigumba oza sing na lakpidragadi democratic oiba khongjang changsilakani. Laingakna school fagat hansi hairibasi kadaida chatkrabanu haibasi wahang ama oiri. Ngasi MSM na koigi MSF ki koigi lairik ningthina tamsi haibagi campaign asigi makhada koina ngasi Borobega Higher Secondary School da laksaba sida koigi school asida lairiba phibam masi yamna swatana leiba ui hariba swathariba maram asi koigi kari kari no haiba matamda koigi oza watpa amadi koigi school sing infrastructure yamna phajaba mongda uramdra aduna oza hariba oza sing asi men oina oza transfer tawraga koigi mahut thabiraktaba amadi transfer tawraga mahutsu lakpidre adagi ek ama lairaga subject asida oza laitaba hariba subject asi satra singthina amaina tamaroidra haibagi mi pai ba masu poksare maram aduna hariba awatpa sing asi mari lainaba singna athuba matamda thabirangna ningsing jari aduga hariba sing asi thawoidaba taraga di ekoina makhal kya gi oiba khongsang satra singa manana koi changsalak pajai haina hajari. All Manipur Bar Association Ambagi member oiramba Advocate Maikam Bishambor na tha asigi tang ahumda pisumthong oinam leikaida leiba masagi mayumda ikhang khanghawdana leikidabada association asigi president Maibam Nilachandra da chair lauduna awapa phongdokpagi thoram ama pangthokre. Thoram aduda saruk yakiba miyoi singna minute ani 2 minute leptuna awapa phongdokki. Paugi marak thatna atenba break amtang lawminasi. Tapta Institute of Fusion Music Taiphumgi Makhada Taptagi Sai Khaktada Yumpham Oiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numittagi Pangthokpa Hauzaragani. Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung chaba singdi Free the Isai Semba record changba amadi Tapta musical concert ta rotation 9 sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau fobiu organized by Tapta Ven Music and Tapta Fan Club. Breaking matungda miyambu taramna okchari makhata bapau. Matam kuina disqualification ki case mayok naduna lairuraba tungda tha asigi Nepalda Supreme Court na amuk hanna 29 kumbi AC gi MLA oiba yabagi ayaba pirakpada AS Bira amadi AC asigi miyamna ngasi harau tayamba phongdokre. Matam kuina mahak masa amadi kendra gi miyamna thawai wanarambadu ngasi di kokle loinana makhata na kendra asida mikhalsu thengnakini aduga BJP gi ticket su tanari haina S Bira na phongdokre. Anna Prajagi Seva tawjage haidana election che fight tawsi yaujage haidana ai puning de khanjari Praja singna su andaki tam simadi nahak ikhoiga loina lamin da bayate haibagi Prajagi apam su on the phongdok pire aduga loina na ai party gi matang dadi party se BJP की टिकट तानरी BJP दा कोई टिकट फंगु मतमदा BJP होइना बोल लेप्सगे हैना खंजरी ए पुनिंगदा अदु करिगुंबा अदु फावा लेजबका लोइना कोई हंदकी टिकट असि PBU हाइबसु हजिक कोई मरि लेनबा इंगाय हाना थमजनिंगी थमज Moirang khunau mamang sabalda leibi salam ongbi phajabi kaubindupi amabu Thasigi mangada fubat saibat tauki haibaga mari lenana ngasi su makhata na Moirang khunau bazar da wakat mifam ama chathakre mifam aduda saruk gyaki bi maira paibi tuchingbi singna haiki thodok asida senariba oinam Rajendra hairiba miyoi asi athubada faduna sairak piyu maram sadana nupi phuba yaningde haiki nupi phuba dandi piyu maral leiba mi police na kanduna thamganu athuba matamda faduna sairak piyu haina dabi tauki Media da ai miam da khangan jagre madudi hokhi ba tang manga da Moirang khunau mamang sabal lai lai rakta
मियोइबा मन चलैदब मवोंगदा ममागुंबा नुपी अमदा तमथीना फूखिबा इनाम राजेंद्र सिंहाबु ngasi फावदा पुलिसना मागी मथक्ता चपचाब एक्शन लौखटबीदना फाबीदना लेबासी मैरा पाइबी पुनमकना कंडेम तौई लोइनना हाइरिबा राजेंद्र सी मरी लेनबो अथॉरिटीना अथुब मतमदा फागतपीदुना माबु मटिक चाबा चैराक पीबियु लोइनना मखाताना नुपी सिंबो नुपा सिंगना हंथब मियेंग दे येंबा यादे हाइबा पारासी मसु मणिपुर बो मैना तमहनिंगे हाबो फमसी एना मीडिया की थोंग थंगन International Day for the Elimination of Violence Against Women and Girls के सरुक अमा ओइना ngasi None District Headquarters की मनुंग चनल लैबा खुंगंग कयादा कोइना चतुना awareness program अमा पांगथोखरे थोरमसी None District Administration की मखादा One Stop Center OSC None न सिंधुना पांगथोखिबनी लाकलिबा दिसंबर की तांग तरानिथोइदा नुपीलाल नुमित पांगथोकदबगा मरी लेनना हयेंग तांग तरामाथोइगी अयुक पुंग तरेतगी थौरम लोइरबा मतुंग स्टेज सिदोकपा लोइद्रिबा फावबा इम्फाल की जनरल पोस्ट ऑफिस की मनिंग थंगबा लंबी की सरू गवर्नर क्रॉसिंग फावबा लंबी नाकन अमा थिंगलगा नाकन अमा हांगनी हाइना इम्फाल वेस्ट की डेप्यूटी कमिश्नर TH किरण कुमार न थादोरकपा जेरोल अमना हाइरी हौजिक अरोइबदा मरोइबा पाव अमुखना NPP na Meghalaya da government hek paibaga supnagi tha amada Meghalaya dagi afaspa lautoki haina Conrad Sangmana fongdokre PWD gi meeting makhada sakiba nong sabathong Western Gate saba loire haiduna Manipur gi chief minister na jiri miyam da sinakhrabasu awat pakaya laiba thengnare hairi Amadi Human Rights Commission laingakta piba recommendation sing soidana ingadabani haiba High Court kayagi judgment lay haina Manipur Human Rights Commission MHRC की acting chairperson Khaidem Mani na fongdokre Pony TV की नुमिदांगी पाव मीटिंग ताबिरी बसिंगबो अमुका हना खरमजरी